ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯍꯤꯡ ꯑꯃꯗ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯍꯤꯡ ꯑꯃꯗ꯫ ꯑꯌꯨꯛ ꯑꯉꯟꯕ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯃꯤꯈꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯂꯧꯀꯣꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯟꯕꯨ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯁꯖꯤꯛ ꯐꯥꯟꯕ ꯂꯥꯛꯈꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯃꯤꯈꯨꯅ ꯁꯖꯤꯛ ꯐꯥꯜꯂꯤꯉꯩ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯟꯁꯤꯡ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯁꯖꯤꯛ ꯐꯥꯟꯕ ꯂꯥꯛꯂꯤ꯫ ꯃꯤꯈꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯍꯥꯛꯀꯗꯪ ꯂꯩꯕꯅꯤ꯫ ꯃꯆꯥꯁꯤꯡꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯝ ꯂꯩꯗꯨꯅ ꯂꯩꯅꯈ꯭ꯔꯕꯅꯤ꯫ ꯃꯤꯈꯨꯒꯤ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯍꯤꯡꯈꯣꯜ ꯁꯝꯕꯜ ꯌꯥꯝꯅ ꯆꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯁꯤꯡ ꯌꯨꯝꯗ ꯑꯌꯥꯝꯕꯅ ꯂꯩꯇꯦ꯫ ꯂꯣꯏꯅꯃꯛ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯌꯨꯝ ꯁꯥꯅꯗꯨꯅ ꯂꯣꯏꯅꯃꯛ ꯂꯩꯈꯤ꯫ ꯃꯤꯈꯨꯅ ꯑꯁꯨꯝꯅ ꯁꯖꯤꯛ ꯐꯥꯟꯕ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯁꯨ ꯌꯨꯝꯂꯣꯝꯗ ꯀꯥꯔꯒꯦ ꯍꯥꯏꯗꯨꯅ ꯀꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯖꯤꯛ ꯐꯥꯟꯕ ꯀꯨꯝꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯤꯈꯨꯗ "ꯃꯤꯈꯨ, ꯅꯪꯗꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅꯕꯨ ꯐꯈ꯭ꯔꯦꯗ" ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯈꯨꯅ "ꯑꯩꯗꯣ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ, ꯑꯗꯨꯗꯩꯗꯨꯗ ꯁꯟꯒꯤ ꯃꯆꯤꯟꯖꯥꯛꯇꯨ ꯑꯩꯅ ꯐꯜꯂꯝꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯛ ꯉꯟꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯈꯨ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯁꯖꯤꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯪꯒꯣꯜꯗ ꯊꯥꯗꯔꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯟ ꯑꯗꯨꯗ ꯈꯔ ꯄꯤꯖꯔꯝꯂꯒ ꯃꯍꯥꯛ ꯏꯔꯨꯖ ꯃꯥꯏꯊꯖꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯈꯨ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯈꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ "ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯈꯨꯅ "ꯑꯩ ꯊꯦꯡꯂꯛꯄꯒꯤꯅꯤ, ꯑꯩꯁꯨ ꯄꯔꯞ ꯂꯣꯏꯁꯤꯜꯂꯛꯂꯤꯕꯁꯤ꯫ ꯅꯪꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯅꯤꯅ ꯍꯥꯏꯕꯗꯨ ꯉꯜꯂꯤꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯈꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ "ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯈꯨꯗꯤ ꯃꯍꯥꯛꯇꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯗꯨ ꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯆꯠꯈ꯭ꯔꯤ꯫ ꯃꯤꯈꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯃꯤꯈꯨ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯄꯔꯞ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯃꯤꯈꯨ ꯂꯥꯛꯄ ꯎꯕꯗ ꯃꯍꯥꯛꯄꯨ ꯍꯥꯟꯅꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ "ꯑꯣꯖꯥ, ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯔꯣꯅꯦ, ꯁꯣꯝꯗ ꯑꯉꯥꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯐꯔ ꯍꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯄꯨꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯖꯥꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯁꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯄꯁꯤꯗ ꯂꯩꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯑꯩꯗꯤ꯫ ꯏꯕꯨꯡꯉꯣ, ꯄꯪꯄꯥꯁꯨ ꯄꯥꯈꯠꯂꯨꯅꯨ, ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯄꯨꯝꯅꯃꯛ ꯐꯔꯒꯅꯤ꯫ ꯑꯅꯥꯕ ꯑꯉꯥꯡꯗꯨꯗꯤ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯄꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ "ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯐꯃꯨꯡꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ, ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤ, ꯃꯃꯤꯠꯇ ꯀꯔꯤ ꯎꯔꯕꯅꯣ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯈꯨꯅ "ꯑꯩ ꯇꯧꯒꯦ, ꯑꯩꯅ ꯉꯔꯥꯡ ꯂꯥꯡꯉꯣꯗꯅ ꯍꯥꯏꯔꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯗꯤ ꯁꯨꯅꯅꯕ ꯂꯥꯡꯂꯕ꯭ꯔꯣ?" "ꯍꯣꯏ ꯑꯣꯖꯥ, ꯑꯩꯈꯣꯏ ꯁꯨꯅꯅꯕ ꯂꯥꯡꯖꯔꯦ, ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯖꯔꯤꯕꯁꯤ ꯌꯦꯡꯕꯤꯌꯨ." "ꯍꯥꯏ, ꯀꯔꯤꯅꯣ ꯑꯩꯅ ꯍꯩꯅꯤꯡ ꯌꯥꯎꯍꯜꯂꯣꯅ ꯍꯥꯏꯔꯒ ꯑꯣꯖꯥꯅ ꯍꯩꯅꯤꯡꯗꯨ ꯐꯪꯗ꯭ꯔꯒꯗꯤ ꯃꯁꯥꯔ ꯃꯅꯥꯔ ꯑꯃ ꯌꯥꯎꯕ ꯌꯥꯏ ꯑꯗꯨꯗ." "ꯁꯤꯔꯥ? ꯍꯣꯏ ꯑꯣꯖꯥ, ꯀꯔꯥꯏ ꯑꯅꯥꯕ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯈꯨ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯤꯈꯨꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯐꯥꯊꯔꯝꯕꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ, ꯑꯗꯨꯅ ꯊꯨꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯤꯈꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯇꯥꯏꯅꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯉꯥꯡ ꯑꯗꯣ ꯇꯞꯅ ꯍꯟꯊꯔꯛꯇꯨꯅ ꯄꯨꯡꯐ ꯐꯈ꯭ꯔꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯈꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯀꯝꯗꯧꯅ ꯂꯥꯏ ꯑꯁꯤ ꯎꯛꯅꯔꯛꯂꯤꯕꯅꯣ, ꯂꯥꯏ ꯑꯁꯤꯅ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ, ꯑꯗꯨꯒ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯋꯥ ꯈꯔꯁꯨ ꯇꯥꯟꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯈꯨꯜꯒꯤ ꯂꯝꯖꯥꯎ ꯂꯝꯄꯥꯛ ꯑꯗꯨꯗ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯋꯥꯀꯤꯡ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯨꯔꯒ ꯍꯜꯂꯛꯂꯒ ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯈꯣꯏꯃꯨ, ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏ, ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯋꯥꯀꯤꯡ ꯆꯦꯜꯂꯤꯅꯦꯅ ꯆꯦꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯌꯦꯡꯉꯨ, ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯗꯥꯏꯠ ꯂꯣꯏꯅꯃꯛ ꯆꯥꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯣꯏꯗꯤ ꯁꯥꯟꯅꯔꯣꯏ ꯉꯥꯛꯇꯅꯤ, ꯆꯦꯟꯐꯝ ꯊꯣꯛꯏ꯫ ꯑꯩꯈꯣꯏꯅ ꯆꯦꯜꯂꯤꯕꯁꯤꯗꯤ ꯄꯥꯔꯤꯕ ꯍꯛꯆꯥꯡꯁꯤ ꯁꯔꯨ ꯎꯅꯕ ꯆꯦꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯌꯨꯝꯗꯅ ꯃꯔꯣꯜ ꯑꯃ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯥꯏꯗꯅ ꯆꯩꯕꯗ ꯀꯣꯛꯀꯥꯁꯦ ꯂꯩꯅꯨꯡꯗ ꯆꯪꯅꯤꯡꯉꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯃꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯅ ꯑꯗꯨ ꯈꯜꯂꯗꯤ ꯊꯕꯛꯇꯨ ꯁꯨꯔꯗꯣꯅ, ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯅꯣꯏꯒꯨꯝꯕ ꯀꯌꯥ ꯂꯩꯕꯗꯩꯅꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯂꯩꯈꯥ ꯇꯥꯔꯤꯕꯁꯤ꯫ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯦ꯫ ꯍꯥꯏꯔꯤꯕ ꯅꯪꯕꯨꯗꯤ ꯉꯁꯤꯒꯤ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯔꯝꯂꯒꯦ? ꯕꯣꯕꯣꯏꯅ ꯍꯪꯂꯛꯄꯗꯨꯗ ꯌꯥꯏꯐꯕꯅ ꯕꯣꯕꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩꯗ ꯂꯥꯛꯂꯤꯕꯁꯤ ꯀꯩꯕ ꯇꯧꯔꯝꯗꯅ ꯂꯥꯛꯄ ꯃꯥꯟꯕ꯭ꯔꯣ? ꯁꯦ ꯏꯃꯨꯡꯒꯤ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯃꯅꯤꯡ ꯃꯌꯥ ꯂꯣꯏꯅꯃꯛ ꯋꯥꯏ ꯁꯤꯠꯇꯣꯛꯂꯝꯂꯕꯅꯤ꯫ ꯃꯔꯝ ꯃꯣꯛꯄꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯁꯦ ꯁꯤꯡꯊꯥꯅꯔꯤꯕꯅꯤꯅꯦ꯫ ꯀꯔꯤ ꯀꯥꯟꯗꯕꯗ ꯅꯣꯏꯒꯨꯝꯕ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯃꯥ ꯃꯄꯥꯕꯨ ꯁꯨꯝꯃꯒ ꯆꯥꯒꯦ ꯈꯟꯕ ꯅꯣꯏꯒ ꯄꯨꯟꯕꯗꯒꯤꯅꯦ ꯑꯩꯁꯦ ꯈꯒ ꯃꯥꯡꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯏꯃꯨꯅ, ꯌꯥꯔꯦꯗ, ꯅꯪꯒꯤ ꯑꯦꯗꯚꯔꯇꯥꯏꯁꯇꯨ ꯇꯣꯛꯑꯣꯗ, ꯐꯩ ꯍꯥꯏꯅꯅꯕ ꯅꯪꯅ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ꯫ ꯉꯁꯥꯏ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯋꯥꯀꯤꯡ ꯊꯣꯛꯂꯛꯄꯗ ꯏꯃꯨꯡꯒꯤ ꯋꯥꯏ ꯁꯤꯠꯍꯧꯗꯦ, ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯋꯥꯏ ꯁꯤꯠꯀꯦ ꯂꯩꯇ꯭ꯔꯒ ꯇꯟꯗꯅ ꯋꯥꯀꯤꯡ ꯆꯦꯜꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯏꯃꯥꯅ ꯂꯥꯎꯍꯧꯕꯗꯨ ꯏꯃꯤꯠꯁꯦ ꯇꯥꯡꯅꯤ ꯇꯥꯍꯧꯗꯦ ꯑꯗꯨꯅꯤ꯫ ꯍꯥꯏꯅꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏꯅ, ꯀꯥꯟꯅꯗꯦꯁꯦ ꯑꯣꯏꯔꯣꯏꯗꯕꯗ, ꯁꯨꯃꯥꯏꯅ ꯇꯧꯁꯤ, ꯁꯦꯟ ꯐꯪꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯇꯧꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯅ, ꯁꯦꯟ ꯐꯪꯅꯕ ꯀꯔꯤ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯔꯤꯅꯣ? ꯑꯉꯥꯡ ꯐꯥꯔꯒ ꯂꯂꯣꯟꯁꯤ ꯍꯥꯏꯕ꯭ꯔോ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯏꯃꯨꯅ, ꯑꯉꯥꯡ ꯑꯃꯃꯝꯗ ꯂꯨꯄꯥ ꯂꯥꯛ 2 ꯄꯤꯔꯕ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯉꯥꯡ 10 ꯍꯨꯔꯥꯜꯂꯗꯤ ꯂꯨꯄꯥ ꯂꯥꯛ 10ꯅꯤ꯫ ꯑꯗꯨꯅ ꯍꯧꯗꯣꯛꯄ ꯌꯥꯔꯦꯅꯦ꯫ ꯑꯣꯏꯔꯣꯏꯗꯕꯗ ꯁꯨꯝ ꯉꯥꯡꯅꯔꯛꯄꯗꯨꯗ ꯕꯣꯕꯣꯏ, ꯐꯔꯦ, ꯅꯣꯏ ꯑꯉꯥꯡ ꯐꯥꯒꯦꯔꯥ ꯁꯅꯥ ꯊꯠꯀꯦꯔꯥ ꯇꯧꯍꯧꯔꯣ, ꯑꯩꯗꯤ ꯍꯧꯒꯠꯆꯔꯒꯦ ꯍꯥꯏꯔꯒ ꯍꯧꯒꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯕꯣꯕꯣꯏꯅ, ꯁꯨꯝꯗꯧꯕꯅꯤꯗ, ꯑꯩꯅ ꯈꯜꯂꯛꯂꯤꯁꯤ ꯀꯨꯏꯔꯕꯅꯤ, ꯂꯨꯝꯃꯛꯏꯁꯤꯁꯨ ꯀꯨꯏꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯄꯨ ꯃꯤꯈꯨꯗꯨ ꯈꯪꯉꯤꯗꯅ? ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯣꯏꯃꯨꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯕꯣꯕꯣꯏꯅ, ꯃꯗꯨꯒꯤ ꯍꯅꯨꯕꯗꯨꯒꯤ ꯁꯟ ꯐꯖꯕ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯂꯕꯗꯤ ꯄꯩꯁꯥꯗꯤ ꯈꯔ ꯐꯪꯅꯤꯁꯦ꯫ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯒꯤ ꯈꯣꯔꯁꯥ ꯄꯨꯔꯁꯥꯗꯤ ꯀꯣꯟꯅꯅꯤ ꯍꯥꯏꯔꯤꯕ꯫ ꯋꯥꯐꯝ ꯑꯗꯨꯗ ꯈꯣꯏꯃꯨꯅ, ꯑꯃꯨꯛ ꯈꯪꯅꯔꯛꯇꯅ ꯑꯔꯦꯝꯕꯗ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯌꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ, ꯍꯨꯔꯥꯟꯕ ꯍꯥꯏꯔꯤꯕꯁꯦ ꯈꯪꯍꯟꯗꯕꯗꯨꯕꯨꯅꯤ, ꯈꯪꯍꯜꯂꯕꯗꯤ ꯍꯨꯔꯥꯟꯕ ꯀꯧꯗ꯭ꯔꯁꯨ ꯌꯥꯔꯦꯅꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯨꯔꯥꯟꯁꯤ ꯍꯥꯏꯕꯅꯤ꯫ ꯌꯥꯏꯐꯕꯅ, ꯑꯩꯗꯤ ꯃꯗꯨ ꯀꯌꯥ ꯍꯥꯏꯅꯗꯦ꯫ ꯃꯗꯨꯒꯤ ꯃꯤꯈꯨ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯤ꯫ ꯊꯥꯏꯅꯒꯤ ꯈꯣꯡꯒꯨꯜꯗ ꯇꯦꯟ ꯀꯥꯞꯄꯤ ꯀꯥꯏꯗꯨ ꯇꯧꯔꯛꯇꯅꯅꯦ, ꯀꯣꯛ ꯉꯥꯎꯔꯒ ꯁꯤꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯌꯥꯎꯖꯔꯣꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏꯅ, ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯗꯤ ꯇꯧꯔꯅꯤ꯫ ꯑꯩꯅ ꯁꯤꯜꯂꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯤꯈꯨ ꯍꯥꯏꯔꯤꯕ ꯑꯍꯜꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯕ ꯃꯇꯝꯗ ꯇꯨꯝꯕꯅꯤ꯫ ꯑꯗꯨ ꯀꯨꯏꯕ ꯃꯇꯝꯁꯤ ꯁꯟ ꯁꯦꯕꯥ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯁꯟꯗꯨ ꯃꯥꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯤꯖꯕ, ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯅꯤꯅ ꯌꯥꯝꯅꯁꯨ ꯅꯣꯏ ꯄꯦꯟꯕꯅꯤ꯫ ꯃꯆꯨꯒꯗꯣ ꯇꯅꯥꯜꯂꯗꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯗꯨ ꯂꯨꯄꯥ 50,000ꯃꯨꯛꯇꯤ ꯑꯗꯨꯃꯛ ꯁꯤꯠꯀꯅꯤ꯫ ꯑꯗꯨꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯑꯩꯈꯣꯏꯅ ꯁꯟ ꯑꯗꯨ ꯊꯝꯒꯗꯣꯏꯁꯤ ꯁꯨꯞꯅꯒꯤ ꯅꯣꯡꯃ ꯅꯤꯅꯤꯗꯅꯤ꯫ ꯁꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯅꯤꯅꯤ ꯁꯦꯟꯅꯔꯒ ꯁꯟ ꯂꯧꯒꯗꯧꯔꯤꯕ ꯃꯤꯗꯨꯗ ꯑꯗꯨꯝ ꯄꯤꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯕꯣꯕꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯐꯕꯅ, ꯉꯥꯏꯈꯣꯅꯦ, ꯅꯪꯗꯤ ꯌꯥꯝ ꯐꯖꯅꯕꯨ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯟꯗꯣ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ? ꯑꯗꯨꯒꯤꯗꯤ ꯃꯐꯝ ꯂꯩꯌꯦ, ꯁꯥ ꯀꯛꯐꯝ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯄꯨꯗꯃꯛ ꯄꯨꯔꯛꯑꯣ, ꯑꯩꯈꯣꯏ ꯊꯣꯛꯄ ꯇꯧꯒꯦꯗꯅ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯌꯥꯏꯐꯕ, ꯌꯦꯡꯉꯨꯅꯦ ꯕꯣꯕꯣꯏꯁꯦ, ꯃꯥꯗꯤ ꯄ꯭ꯂꯥꯟꯒ ꯐꯖꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯅ, ꯈꯣꯏꯃꯨ, ꯅꯣꯏꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯗꯤꯅꯦ ꯉꯁꯤ ꯈꯛꯇꯅꯤ꯫ ꯑꯩꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯪꯗꯅ ꯈꯣꯠꯇꯅ ꯊꯤꯒꯠꯂꯛꯂꯤꯕꯁꯤꯗꯤ
kuirejani thani hum surabani asumna wari sanaraba matungda khoimu amadi yaifabana lupa lising yang khai phangani haibadu tabada bakhoisu pamladuna thabak adu tawrasi hainari aduga miku gidi kanasu laiti mahaki asonbi nupi adu natana kanasu laitabanina thabak asi tawba matamda kanasu thigal pirak laroi haiduna makhoi miku ki saladu horen ahing huran ba haiduna yanari masi ki matung khoimu yaifaba amadi boboi makhoi humdu horen numidang wairam thengnarasi hainaraga magi mayumda hanakri somdana kamdauri miku mahanga like khoram libadu pharaduna haujikti mayum lomda mahak shalakli yum jawrabada mahak inupi leram dabaduta thabak halakri bazala haiduna koithi thiri adubu yum aduda leitabadagi mahak su mafi maron hongtoklaga san seba gidamakta sangon lakli mahana adumna sangonda lakka matamda mikudu ngahan makhaiga iman manadaba mawongda karidum itau tawi mahaki yamna luna chana thamjaba pot ama mangkhibagum masada ningkok karinum itau torokli adumna torokpada mikuna khanjai karino ne ngasi singa han makhaiga iman manadi isasi aigi pot lama mangbagum ningkok lawi karibu thologaba aigi sada laitin gi sawum su phangdi karibu thologada jano amaduna ga maro lama hojik phawa thabak halaktabani ai diba mahana thabak chaliba yum maduta amuktang aibu chatlu sirani nati mi ge poyeng biba chatpabu asok kuiba hauna bara haibanida lakta laki sinu nungai ni dana asumna mikuna khandrun leiringai sal aduna mikhuda munna yengi matamadu da mikuna yarangbe kaidora aduk munna yengi baduna sajik walabro asumna hairaga changsili sajik khara walam badagi sajik khara thabiri adubu sal adudi mahak ngasi karigumba khudong thiba aman nanglagani haiba khanglabra khangdi mikhuda munna yengi matam aduda mikuna karino masigi sansi ngahan makhai iman manade haiduna khanduna leiringai mahaki nupisu halaklei masidagi di mikuna hauji khalamba wakal sing amati mahakna chingnaramba amati masada nungai taba leramba sing adu mahaki nupi lakwadagi di wari watai sanabadagi loina makaukre numit ado mikugi sanarang bitu khara toina khongki matamadu da mikuna kari toroma jano masigi salsina ngahan makhai di ikhong khongde ngasi di yamna khongida haiduna khalli masa nungai traba jala haiduna su mahana laklaga mihun thahun jingi adu pusallado kashi thudokpoi tawti matamadu da mahakna kari no da laitin gi oiba sawum dem ta phangdi mamang da su mina ai salsi mina hadana ba laitin kapsalakpadagi aina phan khiba leirabani masa ngamaktabadagi aina hidak langthak thabidana phan gibasu leikre aduga ngasi mana tawliba sina karino mamang da su asumna khak torokkhidri asumna khandru leiringai mikhugi nupina imungdamta changlo u haiduna korokpatiki mikhu imunglomda changkhri matamde asum haukibana numidangi matam moisillaki khoimu yaifaba amadi boboisu makoina haina khibagi matungina numidang thengjilakpa ngaidun leiri somdana mikhu sal adugi seba sebi tawbiduna kangoi khubiduna adumak leiri bani numidangi chakcha toklo matungda khoimu sal adubu kamdoriba jano haiduna yemga tholai asomna mahana sal adubu yemga tholaka matamda sal ado lepaga adumak leirami matamarda mikhuna haima nangdi kullaga tumge haidraga lepaga adumak leirabro haiduna mikhuna pariba mahakki mananganda yalakliba phi aduna sat kanthokpi masidagi di sal ado tuminna lepaga lehori mikhuna phare potharo medang ase thengjalakle hairam laga mikhu adumak imung changkhri mikhuna imungda changkhribadu khoimu yaifaba amati boboi makhoi ahumna munna yengduna lehori bani masidagi di makhoi ahum tanja chare khalladuna parap changchilakli aduga sangol adugi manakta kunduna haibadi lumduna leiri masigi matung
ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯈꯣꯏꯃꯨ ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯤꯈꯨꯒꯤ ꯁꯜ ꯑꯗꯣ ꯁꯪꯒꯣꯜꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯤ꯫ ꯃꯤꯈꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯁꯥ ꯑꯗꯨ ꯇꯌꯥꯡ ꯇꯁꯣꯏꯕ ꯀꯔꯤꯅꯣꯝꯃ ꯑꯗꯨꯃꯛ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯗꯗꯨꯅ ꯁꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯜ ꯑꯗꯨꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤꯅꯤ꯫ ꯃꯍꯥꯛꯅꯕꯨ ꯍꯦꯛ ꯑꯍꯤꯡꯗ ꯑꯣꯏꯒꯦꯔꯥ ꯇꯥꯏꯕꯪꯗ ꯑꯣꯏꯒꯦꯔꯥ ꯃꯤꯀꯞꯄꯨ ꯊꯣꯛꯂꯛꯂꯕꯗꯤ ꯁꯜ ꯑꯗꯨ ꯌꯦꯡꯕ ꯍꯦꯛ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯈꯨꯅ ꯁꯜ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯪꯒꯣꯜꯗ ꯁꯜ ꯑꯗꯣ ꯄꯨꯜꯂꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯤꯈꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ ꯀꯗꯥꯏꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯈꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯐꯪꯂꯛꯇ꯭ꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯂꯒ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯐꯪꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯤꯈꯨ ꯁꯜ ꯑꯗꯣ ꯃꯤꯅ ꯍꯨꯔꯥꯟꯈ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯈꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 10:30 ꯈꯔ ꯍꯦꯟꯕꯗꯃꯛ ꯉꯥꯏꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯈꯨꯅ ꯑꯁꯨꯛ ꯉꯟꯅ ꯑꯩꯒꯤ ꯁꯜ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕ ꯑꯍꯤꯡꯃꯛꯁꯨ ꯅꯠꯇꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯛꯆꯩꯗ, ꯐꯩ ꯈꯪꯒꯅꯤ, ꯑꯩ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯦ꯫ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯏꯇꯩ ꯏꯅꯥꯎ ꯑꯅꯤꯈꯛ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯗꯅ ꯎꯁꯤꯠꯇ꯭ꯔꯗꯅ ꯇꯧꯔꯤꯕ ꯊꯕꯛꯅꯤ꯫ ꯐꯩ, ꯍꯨꯔꯥꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯥꯛꯅꯒꯦ ꯈꯪꯒꯅꯤ, ꯑꯩꯕꯨ ꯀꯅꯥꯅꯣ ꯈꯪꯗꯕ ꯁꯥꯔꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯏꯃꯨ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯤ꯫ ꯃꯤꯈꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ, ꯃꯤ ꯑꯃꯨꯛ ꯁꯤꯅꯕ ꯇꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯈꯨꯅ ꯀꯔꯤꯒꯤ ꯃꯤ ꯁꯤꯕꯅꯣ? ꯑꯩꯅ ꯑꯗꯨꯛ ꯂꯨꯅ ꯆꯥꯅ ꯊꯝꯖꯔꯤꯕ ꯁꯜ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯤꯕꯗꯨꯗꯤ ꯃꯤ ꯁꯤꯕ ꯅꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯈꯨꯒꯤ ꯃꯤꯍꯨꯜ ꯈꯪꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯈꯨ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯃꯍꯥꯛ ꯌꯥꯡꯀꯣꯛ ꯑꯃꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯍꯥꯞꯂꯒ ꯁꯪꯒꯣꯜ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁꯪꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯇꯦꯟ ꯑꯃ ꯊꯥꯜꯂꯒ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯊꯦꯟꯗꯨꯅ ꯊꯝꯃꯛꯂꯤ꯫ ꯑꯗꯨꯒ ꯄꯨꯈꯝ ꯑꯃꯗ ꯏꯁꯤꯡ ꯅꯤꯛ ꯂꯥꯎꯅ ꯍꯩꯔꯗꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯎꯔꯤ, ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔꯅ ꯁꯜ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯍꯣꯏꯗꯨꯅ ꯄꯨꯔꯤꯕꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯈꯨꯅ ꯑꯣ, ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯣꯏꯔꯦ ꯄꯨꯔꯤꯕꯁꯤꯗꯤ, ꯐꯩ ꯈꯪꯒꯅꯤꯗꯅ ꯅꯈꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯈꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯈꯣꯏꯃꯨ, ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯀꯅꯥꯁꯨ ꯆꯪꯅꯗꯕ ꯏꯅ ꯄꯨꯡꯁꯣꯡ ꯁꯣꯡꯖꯟꯕ ꯑꯗꯨꯒ ꯎ ꯋꯥꯅ ꯏꯀꯣꯏ ꯀꯣꯏꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯁꯜ ꯑꯗꯨꯕꯨ ꯄꯨꯁꯜꯂꯛꯂꯤ꯫ ꯁꯜ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨ, ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏꯅ ꯍꯥꯏꯅꯩ, ꯁꯜ ꯑꯁꯦ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯥꯎ ꯄꯤꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯁꯜ ꯑꯁꯦ ꯃꯈꯣꯏꯅ ꯄꯨꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯗꯕꯅꯤ, ꯄꯩꯁꯥ ꯄꯤꯔꯝꯂꯒ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯣꯡ ꯉꯥꯟꯐꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯜ ꯑꯁꯤꯕꯨ ꯁꯦꯟꯅꯔꯒ ꯊꯝꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯐꯔꯦꯁꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯂꯩꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯅꯣꯡ ꯉꯥꯜꯂꯛꯄ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯣꯏꯃꯨꯅ ꯍꯩ, ꯃꯤ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯇꯧꯏ, ꯀꯅꯥ ꯂꯥꯛꯄꯒꯤ ꯑꯝꯇ ꯌꯦꯡꯉꯨꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯏꯃꯨꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗꯕ ꯑꯗꯨꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏꯅ ꯍꯩ, ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯒꯅꯤ, ꯀꯅꯥꯁꯨ ꯂꯥꯛꯇꯦ, ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ
ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏ ꯑꯗꯨꯒ ꯈꯣꯏꯃꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯎꯆꯤ ꯇꯤꯜ ꯀꯥꯡꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯃꯣꯡꯁꯣꯡ ꯃꯔꯛꯁꯤꯗ ꯇꯧꯔꯤꯁꯤ ꯂꯤꯟꯅꯒ ꯆꯤꯛꯇꯅ ꯁꯤꯕ ꯇꯥꯔꯤ꯫ ꯁꯦꯟ ꯄꯥꯝꯕ꯭ꯔꯥ ꯑꯩꯕꯨꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯅ ꯍꯣꯏ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯂꯣꯠꯂꯤꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯋꯥꯗꯣ ꯀꯟꯅ ꯀꯟꯅ ꯉꯥꯡꯉꯕꯗꯤ ꯃꯤꯅ ꯂꯣꯏꯅꯃꯛ ꯈꯪꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯁꯟ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯁꯟ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯄꯗꯨꯗ ꯈꯣꯏꯃꯨ, ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏꯅ ꯃꯤ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯟꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯁꯟ ꯑꯗꯨꯒꯤ ꯃꯆꯤꯜ ꯑꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯈꯔ ꯐꯣꯏꯗꯠꯂꯒ ꯏꯁꯤꯡ ꯑꯗꯨꯅ ꯆꯔꯩ ꯇꯥꯔꯒ ꯁꯟ ꯑꯗꯨꯒꯤ ꯃꯆꯤꯜ ꯑꯗꯣ ꯀꯟꯅ ꯄꯨꯟꯁꯤꯟꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨꯅ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯌꯥꯔꯣꯏ꯫ ꯁꯟ ꯑꯁꯤꯅ ꯈꯣꯡꯂꯤꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯉꯣꯏ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯂꯧꯕꯨꯛꯀꯤ ꯃꯇꯥꯏꯗꯅꯤ꯫ ꯑꯗꯨꯅ ꯁꯟ ꯑꯁꯤꯅ ꯂꯥꯛ ꯈꯣꯡꯂꯕꯁꯨ ꯇꯥꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏꯅ ꯁꯟ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯨꯞꯄꯒ ꯊꯤꯕ ꯂꯥꯛꯄꯗ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯕꯗꯤ ꯁꯣꯝꯗ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯅꯦ ꯍꯥꯏꯗꯨꯅ ꯂꯩꯅꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯍꯨꯝ ꯑꯃ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯍꯥꯏꯗꯣꯛꯇꯨꯅ ꯍꯨꯝꯖꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯨꯝꯖꯤꯜꯂꯛꯄ ꯑꯗꯨꯗ ꯈꯣꯏꯃꯨ, ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏꯅ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯣꯝꯗ ꯂꯦꯞꯄꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯕꯨ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯁꯥꯕ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯐꯥꯎꯔꯝꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯥꯈꯠꯂꯗꯨꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯑꯩꯈꯣꯏꯅ ꯁꯟ ꯍꯨꯔꯥꯜꯂꯨꯔꯤꯕ ꯃꯤꯁꯛꯇꯣ ꯃꯥꯏꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯟ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯁꯤ, ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯑꯍꯤꯡ ꯂꯦꯛꯂꯨꯔꯁꯤꯔꯥ ꯍꯥꯏꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨ, ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏꯅ ꯃꯗꯣ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ, ꯁꯟ ꯑꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯃꯥꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯁꯟ ꯑꯁꯤ ꯑꯃꯨꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯋꯥꯒꯅꯤ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨ ꯀꯩꯅꯣ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯖꯔꯒꯦ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯊꯋꯥꯏ ꯃꯥꯡꯂꯣꯏꯗꯕꯒꯤ ꯁꯔꯨꯛ ꯍꯥꯏꯗꯨꯅ ꯌꯥꯏꯐꯕꯗꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯈꯪꯍꯧꯗꯅ ꯌꯥꯏꯐꯕꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯈꯪꯆꯤꯡ ꯆꯤꯡꯕꯒꯨꯝ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯂꯧꯁꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ꯫ ꯃꯁꯤꯗꯩꯁꯤꯗ ꯌꯥꯏꯐꯕꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯅꯈꯣꯏꯅ ꯑꯩꯒꯤ ꯈꯣꯡꯁꯦ ꯄꯥꯏꯔꯒ ꯆꯤꯡꯂꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯏꯃꯨ ꯑꯃꯗꯤ ꯕꯣꯕꯣꯏꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯈꯣꯡ ꯄꯥꯏꯔꯒ ꯆꯤꯡꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯣꯃꯩꯅ ꯀꯅꯥꯅꯣ? ꯑꯥꯗ ꯏ ꯃꯔꯛꯇ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯁꯤꯕꯨ ꯃꯤꯔꯣ ꯂꯥꯏꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯦꯡꯉꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗꯁꯨ ꯎꯔꯦ, ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯤꯕꯗꯣ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯕ ꯑꯃ ꯂꯩꯔꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯁꯟ ꯑꯗꯨꯁꯨ ꯄꯪꯈꯣꯡꯗ ꯈꯣꯡꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯧꯖꯤꯛꯀꯤ ꯑꯃꯨꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ, ꯃꯨꯁꯤꯟ ꯃꯨꯕ ꯍꯧꯖꯤꯛ ꯂꯦꯞꯍꯧꯕꯗꯨ ꯂꯦꯞꯄꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯅꯅꯕ ꯇꯧꯔꯛꯄꯗ ꯁꯟ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯈꯣꯏꯃꯨꯕꯨ ꯁꯟ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯋꯥꯏꯕꯗꯒꯤ ꯈꯣꯏꯃꯨꯗꯣ ꯃꯐꯝ ꯑꯃꯗ ꯆꯣꯡꯊꯣꯛꯇꯨꯅ ꯇꯥꯏ꯫ ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏꯅ ꯈꯣꯏꯃꯨꯕꯨ ꯀꯧꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯗ ꯈꯣꯏꯃꯨꯗꯣ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯟ ꯑꯗꯨꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏꯗꯁꯨ ꯋꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯈꯣꯏꯃꯨꯕꯨ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯐꯕꯗꯣ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯊꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯉꯩ ꯁꯟ ꯑꯗꯨꯅ ꯋꯥꯏꯒꯦ ꯇꯧꯔꯛꯄꯗꯒꯤ ꯕꯣꯕꯣꯏꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ꯫
ꯃꯁꯤꯗꯒꯤꯗꯤ ꯕꯣꯕꯣꯏꯅ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯂꯣꯝꯗ ꯆꯦꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯃꯨꯁꯤꯟꯃꯨꯅ ꯀꯅꯥꯅꯣꯝꯃ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯕꯣꯕꯣꯏꯅ ꯎꯕꯗꯒꯤ ꯃꯍꯥꯛ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯌꯥꯏꯐꯕꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯃꯨ ꯑꯃꯗꯤ ꯌꯥꯏꯐꯕ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯣꯕꯣꯏꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯅꯣꯝꯃ ꯇꯧꯗꯨꯅ ꯂꯩꯔꯦ, ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯐꯣꯜ ꯇꯧꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯣꯕꯣꯏꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯣꯏꯃꯨꯕꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯀꯟꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯨ ꯍꯧꯒꯠꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ "ꯍꯩ, ꯅꯈꯣꯏꯕꯨꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯕꯣꯕꯣꯏꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯕꯣꯏꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯒꯤ ꯃꯔꯦꯡ ꯂꯥꯎꯅ ꯀꯛꯆꯦꯡꯒꯨꯝꯕ ꯈꯔ ꯀꯥꯈꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣꯝꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯣꯝꯁꯤꯜꯂꯛꯄꯒꯨꯝ ꯃꯔꯦꯡ ꯆꯠꯂꯛꯄ ꯑꯗꯨꯗ ꯕꯣꯕꯣꯏꯅ ꯃꯍꯥꯛ ꯃꯁꯥꯗꯣ ꯐ꯭ꯔꯪ ꯀꯟꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯟꯊꯣꯛꯂꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯔꯦꯡ ꯖꯤꯔꯤ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯗꯨꯗ ꯕꯣꯕꯣꯏꯅ ꯐ꯭ꯔꯪ ꯄꯪꯆꯣꯡꯗ ꯆꯣꯡꯂꯤꯉꯩ ꯕꯣꯕꯣꯏ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯏꯃꯨ ꯑꯃꯗꯤ ꯌꯥꯏꯐꯕꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯕꯣꯕꯣꯏꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯐ꯭ꯔꯪ ꯄꯪꯆꯣꯡꯗ ꯆꯣꯡꯂꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ "ꯍꯩ, ꯅꯈꯣꯏ ꯑꯍꯨꯝꯃꯛꯁꯤ ꯀꯩꯗꯧꯔꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏ ꯒꯟꯖꯥ ꯊꯛꯂꯝꯂꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ꯫ ꯆꯩꯔꯤꯕꯁꯤꯡ ꯑꯗꯨ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯕꯣꯕꯣꯏꯅ ꯊꯣꯏꯅ ꯈꯨꯝꯗꯦ꯫ "ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤ ꯀꯛꯆꯦꯡ ꯆꯠꯄ꯭ꯔꯥ, ꯇꯤꯟ ꯀꯥꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯂꯣꯏ ꯂꯧꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯎꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ "ꯀꯔꯤꯁꯨ ꯀꯥꯗꯦ ꯍꯥꯏꯗꯨꯅ ꯐ꯭ꯔꯪ ꯀꯟꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯕꯣꯕꯣꯏꯗꯤ "ꯑꯩꯒꯤ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯀꯥꯔꯦ" ꯍꯥꯏꯗꯨꯅ ꯃꯔꯦꯡ ꯆꯠꯂꯦ, "ꯑꯩꯒꯤ ꯀꯛꯆꯦꯡꯅ ꯁꯧ ꯁꯥꯗꯨꯅ ꯌꯣꯝꯁꯜꯂꯦ" ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯐ꯭ꯔꯪ ꯄꯪꯆꯣꯡꯗ ꯆꯣꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯃꯇꯥꯏꯗ ꯃꯤꯑꯣꯏ ꯈꯔ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯂꯩꯍꯧꯔꯦ, ꯁꯟ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯁꯟ ꯍꯨꯔꯥꯜꯂꯨꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯛꯄꯗꯨ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤꯅ ꯇꯥꯔꯗꯨꯅ ꯈꯣꯏꯃꯨꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯉꯔꯪ ꯂꯥꯡꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯤꯈꯨꯁꯨ ꯐꯩ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯟ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ "ꯁꯟ ꯑꯁꯦ ꯑꯩꯒꯤꯅꯤ, ꯑꯗꯨꯅ ꯁꯟ ꯑꯁꯤ ꯍꯨꯔꯥꯟꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯁꯤ ꯂꯦꯝꯅ ꯊꯥꯕꯤꯒꯅꯨ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯈꯣꯏꯃꯨ, ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏꯕꯨ ꯃꯈꯣꯏꯅ ꯁꯟ ꯍꯨꯔꯥꯜꯂꯨꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯇꯤꯛ ꯆꯥꯏ, ꯂꯥꯏ ꯇꯤꯜ ꯑꯣꯛꯅꯕ ꯑꯣꯏꯔꯝꯒꯅꯤ, ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯟ ꯂꯣꯠꯄꯗꯒꯤ ꯂꯥꯏ ꯑꯣꯛꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯈꯣꯏꯃꯨ, ꯌꯥꯏꯐꯕ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯕꯣꯕꯣꯏꯁꯨ ꯃꯉꯣꯟꯗ ꯇꯧꯔꯤꯕꯗꯨ ꯐꯅꯅꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯆꯠꯁꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯈꯨꯅ "ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ, ꯃꯈꯣꯏꯒꯤꯁꯤꯗꯤ ꯅꯣꯡꯉꯥꯟꯕꯒ ꯂꯣꯏꯅꯃꯛ ꯐꯔꯗꯕꯅꯤ" ꯍꯥꯏꯔꯝꯂꯒ ꯃꯤꯈꯨꯗꯤ ꯃꯍꯥꯛꯀꯤ ꯁꯟ ꯑꯗꯨ ꯍꯣꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯄꯨꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯁꯟ ꯍꯨꯔꯥꯟꯈꯤꯕꯒꯤꯗꯃꯛꯇ ꯃꯤꯈꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯈꯣꯏꯃꯨ, ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯅꯔꯛꯂꯤ꯫ ꯕꯣꯕꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯤ꯫ ꯃꯁꯥ ꯄꯨꯝꯅꯃꯛ ꯇꯤꯜ ꯀꯥꯡꯅ ꯌꯣꯝꯂꯦ, "ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯐ꯭ꯔꯪ ꯄꯪꯆꯣꯡꯗ ꯆꯣꯡꯂꯤ꯫ ꯂꯩꯃꯥꯏꯗ ꯊꯔꯣ ꯄꯪꯑꯣꯟꯗ ꯑꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯈꯣꯏꯃꯨ ꯑꯃꯗꯤ ꯌꯥꯏꯐꯕꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ "ꯑꯩ ꯌꯥꯎꯗꯦ" ꯍꯥꯏꯗꯨꯅ ꯃꯣꯏ ꯊꯣꯛꯄ ꯄꯪꯆꯦꯟꯗ ꯆꯦꯜꯂꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯝꯊꯤꯅ ꯐꯨꯕꯒꯤ ꯃꯑꯣꯡꯗ ꯃꯅꯪꯒꯟ ꯑꯗꯣ ꯊꯦꯛꯇꯣꯛꯇꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯐꯝ ꯇꯧꯔꯛꯄꯗ ꯃꯈꯣꯏꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯇꯞꯅ ꯂꯣꯏꯅ ꯐꯈꯤꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯏꯃꯨ, ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ "ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯈꯨꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯟ ꯍꯨꯔꯥꯜꯂꯨꯔꯤꯕꯅꯣ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯏꯃꯨ, ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯇꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ
ꯃꯤꯈꯨ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯈꯨꯅ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯕꯗꯤ ꯅꯈꯣꯏ ꯂꯥꯛꯅꯕꯒꯤ ꯃꯍꯨꯠꯇ ꯅꯊ꯭ꯋꯥꯏ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯣꯏꯃꯨ ꯌꯥꯏꯐꯕ ꯑꯃꯗꯤ ꯕꯣꯕꯣꯏ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯁꯟ ꯍꯨꯔꯥꯟꯈꯤꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯂꯦꯋꯥ ꯇꯤꯜꯋꯥ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯁꯟꯕꯨ ꯑꯃꯨꯛ ꯐꯪꯖꯈꯤꯕꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯈꯔ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫